ꯇꯥꯛꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤ ꯌꯥꯝꯅ ꯂꯥꯏꯕ ꯇꯤꯞ ꯈꯔ ꯑꯩ ꯑꯅꯧꯕ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯒꯤꯗꯃꯛꯇ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯛꯁꯤꯟꯒꯗꯧꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯃꯣꯔꯥ ꯍꯥꯏꯔꯤꯕ ꯐ꯭ꯔꯤꯗꯁꯨ ꯐꯪꯕ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯁꯣꯐꯋꯦꯌꯔꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯏꯗꯤꯇꯤꯡ ꯇꯧꯕꯗ ꯃꯇꯦꯡ ꯈꯛ ꯇꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯅ꯭ꯌꯨ ꯄ꯭ꯔꯣꯖꯦꯛꯇ ꯆꯪꯉꯅꯤ ꯁꯤꯗ ꯅꯝꯃꯒ ꯑꯩꯈꯣꯏꯒꯤ ꯐꯥꯏꯜꯁꯤꯡ ꯏꯝꯄꯣꯔꯠ ꯇꯧꯒꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯍꯥꯟꯅꯗꯒꯤ ꯅꯝꯃꯒ ꯂꯩꯖꯔꯕ ꯑꯩꯈꯣꯏꯒꯤ ꯑꯩ ꯐꯨꯇꯦꯖ ꯈꯔ ꯁꯨꯝ ꯌꯦꯡꯍꯟꯖꯒꯦ ꯁꯤ ꯐꯨꯇꯦꯖ ꯈꯔ ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯁꯤ ꯁꯦꯂꯦꯛ ꯇꯧꯔꯦ ꯑꯩ ꯑꯣꯄꯟ ꯇꯧꯖꯔꯦ ꯃꯁꯤꯗ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯈꯔ ꯆꯪꯒꯅꯤ ꯑꯩꯈꯣꯏꯅ ꯁꯣꯝꯅ ꯐꯥꯏꯜ ꯏꯝꯄꯣꯔꯠ ꯇꯧꯔꯤꯕ ꯐꯥꯏꯜ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯒꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯍꯦꯛ ꯇꯧꯕꯒ ꯁꯨꯃꯥꯏꯅ ꯆꯤꯡꯁꯤꯜꯂꯨꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞꯁꯤ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯃꯨꯛꯇꯪ ꯀ꯭ꯂꯤꯛ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯣꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨ ꯁꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯐꯥꯏꯜ ꯑꯃꯈꯛꯇꯗꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯁꯣꯠ ꯑꯁꯥꯡꯕꯁꯤꯃꯛ ꯂꯣꯏꯅ ꯍꯥꯞꯇ꯭ꯔꯒꯁꯨ ꯃꯇꯦꯛ ꯑꯃ ꯍꯥꯞꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯔꯛꯀꯦ ꯁꯤꯒꯤꯁꯤ ꯁꯨꯃꯥꯏꯅ ꯑꯗꯩꯗꯤ ꯁꯤꯒꯤꯁꯤꯅ ꯁꯣꯝꯗ ꯑꯃ ꯃꯐꯝ ꯑꯃ ꯁꯣꯝꯅ ꯄꯥꯝꯕ ꯃꯐꯝꯗꯨ ꯁꯨꯃꯥꯏꯅ ꯈꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯈꯟꯕꯤꯔ ꯃꯇꯨꯡꯗ ꯁꯤꯗꯒꯤ ꯁꯣꯝꯗ ꯂꯥꯛꯑꯒ ꯁꯤ ꯆꯤꯡꯊꯔ ꯁꯤꯗ ꯍꯥꯞꯄꯤꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯅꯤ ꯑꯗꯨꯒ ꯁꯣꯝꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯄ꯭ꯔꯤꯃꯤꯌꯔꯗ ꯀꯩꯗ ꯇꯧ ꯇꯥꯔꯒꯗꯤ ꯁꯣꯝ ꯏꯁꯩ ꯅꯣꯡꯃꯥꯏ ꯃꯌꯥꯝ ꯑꯃ ꯊꯤꯕ ꯃꯊꯧ ꯇꯥꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯆꯔꯤꯕ ꯐꯤꯜꯝ ꯃꯣꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯅꯧ ꯅꯧꯅ ꯏꯗꯤꯇꯤꯡ ꯇꯝꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯈꯪꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯁꯤꯗ ꯃꯁꯥꯒꯤꯗ ꯌꯥꯎꯖꯔꯦ ꯑꯣꯗꯤꯑꯣꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯣꯗꯤꯑꯣꯁꯤꯗꯒꯤ ꯏꯁꯥꯅ ꯆꯥꯅꯩ ꯈꯟꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯈꯜꯂꯒ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯁꯨꯃꯥꯏꯅ ꯊꯝꯕ ꯌꯥꯏ ꯑꯗꯨꯒ ꯁꯣꯝꯅ ꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯁ꯭ꯂꯣ ꯆꯠꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤ ꯃꯥꯅ ꯁꯦꯂꯦꯛ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯣꯒꯤ ꯁꯥꯏꯟ ꯁ꯭ꯄꯤꯠ ꯑꯅ ꯁꯥꯏꯟ ꯑꯃꯈꯛ ꯌꯥꯎꯔꯤꯁꯤ ꯁꯤꯗ ꯅꯝꯕꯤꯕ ꯃꯇꯝꯗ ꯁ꯭ꯂꯣ ꯆꯠꯍꯟꯕꯒꯤ ꯑꯣꯏꯔꯒꯅ ꯑꯗꯨꯒ ꯁ꯭ꯄꯤꯠꯀꯤ ꯁꯥꯏꯖꯇꯨ ꯁꯣꯝꯅ ꯈꯟꯕꯤꯕ ꯌꯥꯅꯤ ꯑꯗꯨ ꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯄꯥꯝꯃꯤꯕ ꯇꯥꯏꯃꯤꯡ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯁꯤꯗ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯄꯥꯝꯕ ꯃꯄꯥꯗꯨꯕꯨ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯏꯔꯁꯤ ꯑꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯃꯦꯗꯤꯌꯥꯗ ꯆꯪꯉꯅꯤ ꯁꯤ ꯑꯃ ꯃꯈꯥ ꯇꯥꯅ ꯍꯥꯞꯀꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯁꯤꯒꯤ ꯃꯔꯛꯁꯤ ꯑꯩꯈꯣꯏꯅ ꯀꯛꯀꯦ ꯈꯟ ꯇꯥꯔꯒꯗꯤ ꯅꯝꯕꯁꯤ ꯀꯟꯇ꯭ꯔꯣꯜꯒ ꯕꯤꯒ ꯅꯝꯕꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯃꯔꯛꯇ ꯇꯠꯀꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯑꯣꯏꯔꯤꯕꯅꯤꯅ ꯅꯝꯕꯔ ꯀꯩꯀꯩ ꯊꯥꯕ ꯍꯥꯏꯗꯤ ꯁꯤꯗ ꯇꯥꯏꯇꯜ ꯀꯩꯀꯩ ꯊꯥꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯃꯁꯥꯒꯤ ꯑꯣꯏꯅ ꯐꯤꯜꯝ ꯃꯣꯔꯥꯒꯤ ꯑꯣꯏꯅ ꯌꯥꯎꯖꯕꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯃꯌꯥꯝ ꯑꯃ ꯈꯟꯕ ꯌꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯤ ꯑꯃ ꯄꯨꯁꯟꯖꯔꯛꯑꯒꯦ ꯁꯤꯁꯦ ꯁꯤꯗ ꯄꯨꯁꯜꯂꯦ ꯃꯁꯥꯒꯤ ꯁꯤ ꯐꯣꯟ ꯃꯁꯥꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯁꯤꯅꯤ ꯃꯁꯥꯒꯤ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯔꯗꯤ ꯁꯤꯗ ꯗꯕꯜ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯁꯤꯗ ꯂꯥꯛꯑꯅꯤ ꯁꯤꯁꯦ ꯇꯧꯔꯅꯤ ꯏꯁꯥꯅ ꯄꯥꯝꯃꯤꯕꯗꯨ ꯑꯗꯨꯝ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯔꯒꯦ ꯁꯨꯃꯥꯏꯅ ꯊꯥꯔ ꯃꯇꯨꯡꯗ ꯁꯤ ꯑꯣꯀꯦ ꯇꯧꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯥꯒꯤ ꯏꯐꯦꯛꯇꯨ ꯁꯤꯗ ꯐꯪꯒꯅꯤ ꯑꯗꯨ
ꯇꯥꯔꯗꯤ ꯁꯣꯝꯅ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠ ꯑꯗꯨ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯨꯇꯦꯖ ꯑꯁꯤ ꯁꯣꯝꯅ ꯀꯂꯔ ꯍꯥꯞꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯐꯨꯇꯦꯖꯁꯤꯗ ꯗꯕꯜ ꯀ꯭ꯂꯤꯛ ꯅꯝꯒꯗꯧꯕ ꯑꯗꯨ ꯁꯤꯗ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯀꯂꯔ ꯑꯣꯞꯁꯟꯁꯤꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯏꯁꯥꯅ ꯁꯦꯝꯅꯤꯡꯉꯤꯕ ꯆꯥꯡꯗꯣ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯁꯦꯝꯕ ꯌꯥꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯁꯦꯠ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯦꯗꯚꯥꯟꯁꯇ ꯆꯪꯉꯅꯤ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯕꯤ ꯇꯥꯔꯦ ꯃꯇꯝ ꯈꯤꯇꯪ ꯆꯪꯕꯅꯤ ꯏꯁꯥꯒꯤ ꯁꯤꯁꯇꯦꯝꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯁꯦꯠꯇ ꯆꯪꯉꯅꯤ ꯁꯤꯗ ꯃꯌꯥꯝ ꯈꯜꯂꯅꯤ ꯁꯤꯗꯩꯗ ꯑꯃꯍꯦꯛꯇ ꯁꯣꯝꯅ ꯆꯥꯅꯤꯡꯉꯦ ꯈꯟꯕ ꯗꯕꯜ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯅꯤ ꯑꯣꯀꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯂꯔꯗꯨ ꯁꯤꯅꯤ ꯁꯤ ꯍꯧꯖꯤꯛ ꯇꯥꯔꯦ ꯁꯤꯅꯤ ꯏꯁꯝ ꯁꯝꯕ ꯄꯣꯠꯇꯤ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯍꯥꯏꯗꯤ ꯁꯣꯝꯅ ꯍꯪꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯇꯥꯅ ꯇꯧꯖꯒꯦ ꯁꯤꯗ ꯑꯦꯛꯁꯄꯣꯔꯠ ꯀꯔꯝꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯑꯦꯅꯤꯃꯦꯁꯟ ꯀꯔꯝ ꯇꯧꯒꯅꯤ ꯇꯥꯏꯇꯜ ꯀꯃꯥꯏꯅ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯁꯦꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ